chahi khudingi United Nation ki site gi happiness index haiduna adugumba list ama putho isini amasung madugi list da prithvi da laiba country mayam asidi khwai dagi henna karaba country da madugi public sing du nunga yai puna leiri makoi gi background kaya da yeng loraga masigi index asi putho pani hairi aduga madugi team aduna country khuding dagi karam haina paw lori pa madu mi sing da phone tor lori bra natra country da thokiba thodo wathok oiri pa political situation natraga political mong natraga economic growth GDP ki phibam purmak asi yenglaga lori bra khangde 2025 ta su madugi happiness index adu puthokre amasung chahi khudingi masigi index ati puthoktora lakpada India gi masigi index asida India position karino haina mityeng thaba kanglup sing shocking oiki madudi India na khalluba country kaya madagi koin hen happiness oina lei haiba adugumba country kaya na su India dagi hen happiness oirambagi wafam kaya yauki so handaki 2025 gi index asida di amuk ena shocking oikre sini maudi India gi mi sing Ukrain gi mi sing dagi hen happy nati sini Ukrain gi mi sing china hen happy delay happier than India aduga mayam lo khangro phamni maudi Ukraine is war torn country ni maramdi Russia amadi makhoi gi maraktu war se tawna maramna ngasi chahi hum dagi laibak asi political haijira alternative haijira natraga kari dona makhoi gi nungai tripa mi sing ase wana nang len na bani mi ka chena bani sikra bani masi gi charak asida makhoi gi mi sina hojik India dagi hena nungai ni yai phana leiri haise maside ngai kari oini masi ga loina Bangladesh dagi su India na mi sing ase happier natti haipa masi kari logic no Pakistan gi su natti haipa kari logic no masi khangmung am dresini maside gi even amuk ena shocking when krisina Gaza gi Palestine gi mi sing na India gi public sing gi hen happy ni sini masige news aseta sengna ngakli ai ne masung career 247 gi Ukraine and Gaza more happy than India question mark masigi video se yengbiu masida su masigi details se kupna khandari madi India gi logic na khangmangam de karamba karamba way dagi makoina masigi index asida magi list down puro India Gaza ki mi sing dagi su hena happy oidaba masi sathirang ngakni am oikre so Gaza ase Palestine gi adugo part amani amasung masida Israel daga si bombing tawradana asida hat khremi ase lak ki bathak ta oisalakle masigi bathak ta masida chara thakna phawda mi na pisalaga chari adugo pam Donald Trump na Gaza gi bi sing ase loina evacuate taw hairiba aduga loina Israel na masida repeatedly masida strike tawriba genocide tawriba masigi mapam sina even India daki hena India gi mi sing daki hena nungai ai phana lai haina index asida yausilak pataraga de masida question of rise tawrakle adudagi hangnaba yakle hojika article kaya publish tawdarakle maudi happiness ki index puthokle mi sing asi logic ase kai no makhoi ko ase kari no amasung happiness hari se adugo mafam da chaos en oiriba charang khairang da hen oiriba irang hauri protest oriba adugo mafam sing dur hen happy ni haina lawra sira haina question arise tawrakle even Venezuela na India dagi hen happy ni hairi Venezuela ase inflation wang ki ba mase mafam asidi prime minister president kari oini khangda da lairapa mathonglam na idra adugumba phibam ama turmoil da lairambani aduge Venezuela adrosu hoji India dagi amu happier ni hari so karam ground don hairak lise masini am the questionable way se adune hujik yam satina ngaknari se masi karam criteria da ma ki happiness ki rank asida pinari bano Iran is at war masigi sida yangu Iran ase war ki condition da lerni amasung karam matam de Iran amati Israel ki marak to war oikine khangde Iran su reti ni Israel su reti ni for the war aduga Iran ki mathak ta attack to ni haiduna manung da plan sanai fau de Israel amati America hainari bina adukumba condition to get country aduna masigi index is 99 number Palestine is at war 108 number Ukraine is at war aduga maki rank to 111 aduga India ki 18 rank ta thamisini masini nga kris so happiness index ase prithvi da koi ki sangstha natra organization ani na putho isini an bagi organization amana kana haiba the United Nation of the UK makhoi asi pullaga UK Oxford University makhoi asi pul loina USA ki Gallup survey University makhoi asi pullaga tawani masina puthokpa index da di happy nungai ai phobasi da di India se down oikre amasung Gaza da ki hen down oikre Palestine Pakistan amar side down oikre aduga happiness index puthokpa kanglup amsulai maduna bu Ipsos global happiness survey makhoi asina France da related ni hai makhoi sigi index tara bu amaka India se wangi sini
aduga ipsos asi France taki putok pose masidar India se most happiest countries ta challi haidi aduga masom da Mexico chisu Finland ka se makhoi su happiest ta challi aduga unhappy country ipsos ne putok puda Turkey haiba South Korea Hungary makhoi sina puto isini so prithibi da happiness ase masi samna kupna survey toraga masi putok pani so survey ani sida India amagi survey dana bu France data sida bu happiest country ki manung disali aduga United Nation UK aduga US moi khoi na puthorokpa asidarapu India se Gaza de hon down oisini masida kari khangame masi asum haibarate amasung masi amna kana survey toroga India ko country masi yam develop or by economic largest or about the prithvi the khwaida ki pangal ka laba country singmar ka chalakli ba mi sing asung ba country ki maramda happiest index na khoi asigum ba rank ta lai kai putho ise masi India de su question arise to dorini aduna masi questionable oi ba wani aduka hekta putho pusi abanate so maike ani da hujik yeng bi ai kanglup amagi mit yeng da India se happy nate aduga kanglup amagi mit yeng da India se happy ni so adom gi wakhan la kai no asita natana ko perfect ya lai re time lai tabana masi just point se mahai career 247 gi career 247 gi video amadi gi base toraga masi gi matek se ma khangbani madi India se happiest index ta Pakistan ki down oi pa Bangladesh da down oi pa Gaza ki down oi pa Ukraine ki down oi pa habsida masidi ngak ningai na tadi karino